ꯆꯠꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯌꯧꯕ ꯉꯝꯗꯔꯦ ꯒꯥꯔꯤ ꯈꯨꯆꯤꯟꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯄ ꯃꯥꯜꯂꯦ ꯈꯨꯆꯤꯟꯁꯦ ꯌꯦꯡꯉꯣ ꯒꯥꯔꯤ ꯏꯃꯩ ꯍꯧꯖꯤꯛꯅꯕꯨ ꯈꯔ ꯀꯣꯝꯕꯗꯧ ꯇꯧꯋꯦ ꯉꯁꯥꯏꯒꯤꯗꯨꯗꯤ ꯄꯥꯛꯇꯛꯅꯅꯒ ꯊꯧꯖꯤꯜꯂꯒ ꯋꯥ ꯃꯤꯈꯩꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯑꯣꯏꯅ ꯂꯣꯏ ꯂꯥꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯋꯥ ꯈꯨꯆꯤꯟꯗꯣ ꯔꯣ ꯑꯅꯤꯒ ꯃꯤ ꯁꯣꯝꯗ ꯒꯥꯔꯤ ꯊꯧꯔꯛꯇꯣꯔꯤꯒꯦ ꯃꯣꯏꯅ ꯔꯣ ꯑꯍꯨꯝꯒ ꯊꯣꯛꯆꯤꯜꯂꯛꯑꯦꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯧꯅꯕꯤ ꯋꯥꯈꯜ ꯇꯥꯗꯕꯁꯦ ꯉꯝꯃꯦ ꯁꯨꯃꯥꯏꯅ ꯔꯣ ꯑꯍꯨꯝ ꯊꯣꯛꯆꯜꯂꯕꯅꯤꯅ ꯑꯗꯨꯝ ꯆꯤꯟꯕ ꯑꯗꯨꯝ ꯃꯁꯥ ꯇꯥꯕꯅꯦꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯑꯣ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯌꯥꯎꯖꯔꯦ ꯑꯗꯣ ꯋꯥ ꯃꯤ ꯈꯨꯆꯤꯟꯁꯦ ꯅꯨꯃꯤꯠꯀ ꯃꯥꯌꯣꯛꯅꯔꯒ ꯆꯠꯂꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯅ ꯒꯥꯔꯤ ꯃꯆꯥꯒꯤ ꯌꯥꯝꯅ ꯁꯥꯡꯕ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯅꯝꯕꯣꯜ ꯌꯧꯗꯉꯥꯏꯅꯦꯕ ꯕꯤꯁꯦꯝꯄꯨꯔ ꯃꯨꯛꯁꯨ ꯂꯥꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯌꯧꯗꯣꯏꯅꯦꯕ ꯋꯥ ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯤ ꯇꯣꯜ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯇ꯭ꯔꯥꯐꯤꯛꯀ ꯂꯩꯕꯅꯤꯅ ꯒꯥꯔꯤꯁꯦ ꯍꯥꯟꯅ ꯑꯍꯨꯝꯒ ꯆꯠꯂꯝꯕꯗꯣ ꯍꯧꯖꯤꯛ ꯑꯅꯤ ꯈꯛꯇꯪ ꯊꯥꯔꯦ ꯁꯣꯔꯤ ꯑꯃꯃꯝ ꯈꯛꯇꯪ ꯊꯥꯔꯦ ꯑꯣꯀꯦ ꯉꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛꯁꯤꯡꯁꯦ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯧ ꯈꯔꯗꯤ ꯇꯧꯔꯦ ꯃꯤ ꯆꯤꯟꯕꯁꯤꯗꯀꯣ ꯁꯤ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯃꯊꯧ ꯈꯔ ꯇꯧꯕꯁꯦ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯐꯥ ꯂꯥꯛꯇꯅ ꯀꯔꯤ ꯀꯥꯏꯅ ꯃꯥꯛꯁ ꯎꯞꯁꯟꯕꯩ ꯑꯩꯅ ꯉꯥꯡꯉꯤ ꯋꯥꯁꯦ ꯇꯥꯔꯝꯗꯣꯏꯔꯥ ꯇꯥꯔꯝꯃꯣꯏꯗꯣꯏꯔꯥꯁꯨ ꯈꯪꯗ꯭ꯔꯤꯕꯅꯦ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯔꯀꯥꯟꯗ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯈꯨꯅꯨꯡꯁꯤꯁꯦ ꯃꯁꯛꯁꯦ ꯕꯨꯕꯨꯛꯀ ꯂꯥꯎꯔ ꯆꯕꯤꯆꯦꯛ ꯊꯧꯔꯛꯄꯅ ꯕꯤꯁꯦꯝꯄꯨꯔ ꯌꯧꯁꯤꯜꯂꯛꯂꯦ ꯂꯝꯕꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯤꯜ ꯂꯩꯔꯝꯃꯦ ꯈꯔ ꯌꯥꯝꯕꯨꯗꯤ ꯅꯠꯇꯦ ꯉꯁꯥꯏꯒꯤꯗꯨꯅ ꯍꯦꯜꯂꯦ ꯌꯥꯝꯅ ꯆꯤꯟꯕ ꯑꯣꯀꯦ ꯇ꯭ꯔꯥꯐꯤꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯅꯤ ꯊꯣꯛꯄꯤ ꯑꯃ ꯍꯧꯖꯤꯜꯂꯁꯦ ꯑꯗꯨꯏꯅꯤ ꯆꯤꯟꯈꯠꯂꯛꯏꯁꯦ ꯃꯥꯅ ꯍꯥꯟꯅꯤꯡꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯤꯡꯕꯅꯤꯅ ꯅꯥꯀꯟꯗ ꯅꯞꯅ ꯆꯠꯆꯔꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝꯁꯦ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯅꯦ ꯀꯩꯅꯣꯒꯤꯗ ꯌꯥꯝ ꯐꯖꯕꯗꯣ ꯄꯥꯟꯂꯥꯛꯄꯟꯁꯦ ꯃꯤ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨ ꯏꯀꯥꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯝꯃꯦ ꯇꯣꯇꯥ ꯃꯌꯥꯝ ꯐꯣꯟꯒ ꯇꯥꯔꯝꯃꯨ ꯀꯥꯏꯗꯩ ꯆꯣꯡꯊꯣꯛꯍꯧꯔꯒ VIP ꯀꯥꯡꯕꯨ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯇꯥꯏꯗꯩ ꯊꯧꯕꯤꯔꯝꯕꯅꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ VIP ꯍꯥꯏꯁꯤꯅꯦ ꯑꯗꯨꯅꯕꯨ ꯑꯗꯨꯅꯅꯦꯕ ꯆꯤꯟꯖꯜꯂꯛꯏꯁꯦ ꯊꯧꯕꯥꯜꯒꯤ VIP ꯑꯃ ꯆꯠꯈ꯭ꯔꯕꯅꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯁꯤ ꯐꯔꯦ ꯃꯣꯏ ꯃꯊꯧ ꯇꯧꯔꯦꯒ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯗꯤ VIP ꯉꯥꯛꯄ ꯑꯣꯏ ꯂꯩꯔꯝꯃꯕ ꯑꯗꯨꯁꯨ ꯗ꯭ꯌꯨꯇꯤꯅꯦꯕ ꯊꯧꯔꯛꯄꯅ ꯃꯣꯏꯔꯥꯡ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯂꯝꯕꯤ ꯆꯤꯟꯕ ꯇꯣꯛꯂꯝꯗꯦ ꯃꯣꯏꯔꯥꯡꯅ ꯌꯧꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯟꯖꯜꯂꯛꯑꯅꯤ ꯃꯔꯝꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯅꯤꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦꯀꯣ ꯆꯠꯂꯦ ꯒꯥꯏꯁ ꯐꯅ ꯉꯟꯅꯗꯤ ꯂꯥꯛꯆꯕꯅꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯔꯁꯤꯔ ꯑꯗꯨꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣꯋꯔꯅꯗꯤ ꯌꯥꯝ ꯂꯩꯕꯅꯤꯅ ꯐꯅ ꯐꯖꯔꯤ ꯒꯥꯔꯤꯒꯤ ꯂꯥꯏꯟ ꯃꯌꯥꯝꯁꯦ ꯐꯣꯟꯒꯥꯁꯦ ꯄꯨꯛꯇ ꯍꯦꯛ ꯀꯥꯏꯍꯧꯔꯕ ꯃꯤꯊꯪ ꯒꯥꯔꯤ ꯑꯃ ꯇꯥꯛ ꯂꯥꯎ ꯇꯛꯈꯥꯏꯔꯒ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯂꯩꯒꯗꯧꯕꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯅꯤ ꯆꯠꯄꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯇꯣ ꯍꯣꯏ ꯕꯖꯥꯔ ꯃꯅꯥꯛꯇꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯀꯔꯝ ꯀꯥꯟ ꯌꯧꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯃꯌꯨꯝ ꯀꯔꯝ ꯀꯥꯟ ꯌꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯊꯦꯠꯂꯦ ꯅꯍꯥꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯁꯣꯝꯗ ꯆꯠꯄꯤꯌꯨ ꯀꯩ ꯍꯥꯏꯅꯣ ꯎꯗ꯭ꯔꯦ ꯃꯣꯏꯔꯥꯡ ꯕꯖꯥꯔꯁꯨ ꯆꯠꯄꯤꯌꯨ ꯆꯨꯔꯆꯥꯟꯄꯨꯔꯅ ꯁꯣꯝꯗ ꯆꯠꯄꯤꯌꯨꯅ ꯊꯦꯠꯂꯤ ꯁꯤ ꯅꯍꯥꯟꯈꯩ ꯂꯩꯇꯕꯅꯤ ꯑꯅꯧꯕ ꯀꯗ ꯇꯧꯔꯦ ꯃꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯏꯔꯥꯡꯒ ꯊꯦꯠꯂꯤ ꯃꯌꯥꯝꯗꯨ ꯎꯗ꯭ꯔꯣ ꯁꯥꯏꯗ ꯋꯥꯄꯥꯡꯒꯥꯏꯁꯦ ꯇ꯭ꯔꯤꯠ ꯂꯪꯕꯤꯒ ꯌꯥꯝ ꯊꯦꯠꯄꯤꯔꯦ ꯁ꯭ꯋꯥꯏꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯎꯗꯕ ꯑꯃ ꯎꯔꯛꯏꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯒꯥꯏꯅ ꯊꯥꯕ ꯑꯃ Shanghai Festival 2022 Welcome tꯧꯕꯤꯔꯤ Shanghai ꯃꯀꯨ ꯑꯃꯁꯨ ꯊꯦꯠꯄꯤꯔꯤ Welcome ꯍꯥꯏꯔ ꯑꯩꯈꯣꯏ ꯆꯪꯉꯦ ꯇꯧꯗꯤ ꯋꯥꯔꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏ ꯌꯧꯔꯦ ꯁꯣꯝꯗ ꯆꯠꯂꯒꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯣꯝꯗ ꯆꯠꯂꯒꯅ ꯃꯣꯏꯔꯥꯡ ꯊꯥꯡꯒ
ꯂꯩꯕꯤꯔꯅꯤ ꯀꯔꯥꯡꯁꯤꯡ ꯆꯪꯈ꯭ꯔꯒꯗꯣꯏꯅꯤ ꯁꯦꯟꯗ꯭ꯔꯥꯅꯆꯤꯡꯕ ꯁꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤ ꯁꯣꯝꯗ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯆꯠꯆꯔꯦ ꯀꯩ ꯄꯣꯠꯅꯣ ꯁꯤꯕꯨ ꯂꯥꯛꯑꯒ ꯌꯥꯝ ꯂꯧꯔꯤ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯌꯧꯁꯜꯂꯛꯂꯦ ꯑꯩꯈꯣꯏ ꯀꯔꯣꯝ ꯃꯥꯏꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯔꯥꯡ ꯈꯨꯅꯧꯁꯦ ꯑꯩꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯌꯧꯔꯅꯤ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯒ ꯕꯥꯏ ꯍꯣꯏ ꯇꯧꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯕꯅꯤꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯁꯤꯗꯁꯨ ꯋꯦꯜꯀꯝ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯂꯩꯔꯦ ꯁꯣꯝꯗ ꯆꯠꯂꯝꯗꯣꯔꯤꯕꯔꯥ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯇꯣꯔꯕꯣꯠ ꯇꯣꯡꯅꯔꯦ ꯑꯗꯨꯒꯤ ꯀꯩꯀꯥ ꯀꯣ ꯁꯣꯝꯗ ꯂꯩ Ini kita terus dia namanya nama galasa. Oh belum dari waktu tuh. Ini nggak bener bisa usah. Jangan jadi. Baru bikin kan. Nuh guys. Aku kan sangat sih. Ini deh. Mana konten itu. Mana soal kamera. Oke, kok ini. Wih, tapi nanti kayu kan ada kayu. Tadi kan saya sakit mau gitu pada dikit apa. Bolong setahun dah. Bolongnya langsung dipancar pot. Kalau itu yang sudah siol lah. Ini di handapnya kita lagi. Tiga counter mana saja ya, tiga counter. Ja, dekat tiga counter. Suami mana lagi? Oke, ini tiga counter saja nih. 이곳은 라이트로 하이리에 상하이판 아무튼 싸우지랑 하시다기 하우잖아. 저인디 버스 30. Mình gây cho mời rằng ôm lối là và không thể có khuyên năng sim cả tăng mời rằng để lạc bớt đã gãy đó. Mà sai gãy pak tàu với chẳng không đúng hình là pi ba. Si betar. Sa bukan lang kalau ising gale ra pro. Ising yum de ma botan dia. Oh ya ada. Thôi đến chẳng ngâm đại đã thô lâu một khăn là cả. Sau đến cân bây giờ ngang gì cải được. Ăn rồi. Jangan bông nome. Nganta ka ni bi ma. Ta ma kananan bung thiling sai de u de ne bung thili ja. Asom da pe na khong ji de nupi na su. Bom yaw bro. 그럼 되나? 살짝은 크게 한다. hꯧziki humang jomo me am 살짝 가는 인과 안에. Asom de sangsira. Kaino water ATM 하시보. water ATM sini ising thapam moi jan. ising water na pangdigani hai ba wala man. Mitsi dari kan bajana uliga water ATM phone dari Google so ngam daw wan. Apa phone? Ha ngai dano jo photo ka pa ho dana. Okay. Yes, dapat kayo utoy sigalo siya lagi. Ito yung zalay ko yung mandag na sidoki ba do. Okay. Doktor may tandiri. Asikan. Yung ani. Dagidi. May tayo pang snake head. Sus ka tawag eh. Try na mati gini. Light map sih anu aja. Jangan dulu.
Wait ren. Mi면si. Kabui. Aimol. Dấu. Tanggal. Simte. Ở đâu ấy nào? À. Còn gì? Simte suki. Simte. Siru. Thả dầu ít nên thật mà con ở thế đấy mau đi ăn nhắm thế này mà rằng món xào đây mà khơi đặt đây ra đây này lòng này kadang lang có cái này foto cảm đây rồi 까보 따라오 신났어 대기 송이 바자 파동 왕다 까비 따래 따라 그래 맞은 거 아니나 뭐 연애로 따왜 너무 힘어 해줄 거 땅 거기도 하래 잠깐 còn mấy mi cho tắt wifi qua bắt rồi kanal Manipura 이거 잘 먹고 있는데 잘 somewhere có wifi Liang Mei house 파랑 미소 세 짬짬 사이즈나 모디 기재호 사이즈 아드레스 오늘 그냥 하고 거기나 거기 그래서 페스티벌 왔나 세 돌아가기 놓으면 아이데 또 미면 안 된대요 yên ngầm chứ vai là can thôi kiểu nè xin lỗi lời này để khơi dung sai để cái love me never me ngày nào bây giờ mình mang nó để học chức tập hàng nào bây giờ ngày đi nàng cái nó kia thì lấy cái vai thì mình lấy frame có sẽ store xong trong hàng này hàng cái này đại khối Australia cái gì Except kung napantas na ako kasi nung dangin na stall din niya malo close door me at tu nanti sang ang sana pam sai ba hang bus lay đấy mà xoay na xoang hang được mà đi qua nhắm đi về môi đâu ai điện xong na kan stall hang bông ka phải nhung cái tông hale tông na festival ka wam được qua tông na tham me xong na ngang sana phong kari kara tham me ni je at không lấy để tu ngang sana ba am này đấy xong bi phân bi nan da bi cây đầu bi làm ngoài sana đấy ngang chính lấy con rau đâu hay đang làm là lấy on đấy mà mình giúp ra mình con ngao từ ra là mấy con rau chả mấy con rau cho con ngao từ ra là con ngao từ mà ra lấy những ba cái đầu ba mấy phụ kiện những ba Sai din sa mi tapi mi amla yore fast food mai ama di oi da le do ngara ki mata guna dum traffic jam ngara mi ko orang tanya dem gai mi am sangai festival dem galak tanya ke observe man gai si mi wonder re Slightly, ngale hoy na bawin na bukra bulat thora mal. Sa
ꯌꯦꯡꯅꯤꯡꯕ ꯐꯥꯎꯕꯗꯣꯀꯣ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒꯤ ꯁꯣꯝꯗꯅ ꯑꯌꯥꯝꯕ ꯍꯥꯏꯗꯅꯔꯛꯄ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯣ ꯌꯦꯡꯅꯤꯡꯉꯦꯅ ꯆꯠꯂꯨꯕꯅꯦ ꯏꯆꯦꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅꯦ ꯃꯤꯁꯦ